ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯥꯏꯈꯣꯝꯕ ꯁꯝꯖꯁꯥꯕꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯏꯕꯤꯀꯣꯜ ꯍꯥꯏꯅ ꯈꯪꯅꯕ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯑꯋꯥꯡ ꯊꯪꯕ ꯆꯤꯗꯥꯏꯗ ꯂꯩꯕ ꯑꯋꯥꯡ ꯈꯣꯟꯖꯥꯎ ꯍꯥꯏꯅ ꯈꯪꯅꯕ ꯈꯨꯜ ꯑꯃꯗ ꯂꯥꯏꯔꯕꯅ ꯄꯠ ꯇꯠꯂꯕ ꯏꯕꯣꯇꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯒꯤꯅꯦ ꯍꯥꯏꯕꯗ ꯃꯥꯒꯤ ꯃꯃꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯅꯥꯁꯨ ꯂꯩꯖꯔꯝꯗꯦ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯏꯕꯣꯇꯣꯟ ꯃꯥꯒꯤꯗꯃꯛ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯨ ꯃꯇꯣꯝꯇ ꯉꯁꯤꯁꯨ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯣꯡꯃꯇ ꯃꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯖꯗ꯭ꯔꯕꯁꯨ ꯏꯕꯣꯇꯣꯟ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯩ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯧꯁꯤꯡ ꯆꯥꯎꯕ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯏꯕꯣꯇꯣꯟꯕꯨ ꯂꯥꯛꯆꯕ ꯑꯃꯗꯤ ꯍꯦꯟꯖꯟꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃ ꯏꯕꯣꯇꯣꯟꯅ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯤꯡꯖꯥ ꯀꯌా ꯆꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯏꯔꯣꯏ ꯀꯥꯡꯄꯣꯠ ꯀꯌا ꯑꯃꯗꯤ ꯁꯟ ꯒꯥꯔꯤ ꯀꯌꯥ ꯄꯔꯦꯡ ꯄꯔꯦꯡ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯁꯨ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯃꯕꯨ ꯈꯥꯝꯂꯗꯨꯅ, "ꯈꯨꯔꯥ, ꯃꯌꯥꯝꯁꯤꯅ ꯆꯠꯅꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗ ꯑꯣꯏꯔꯕꯅꯣ?" "ꯌꯦꯡꯉꯨ ꯏꯕꯣꯇꯣꯟ, ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗꯗꯤ ꯁꯨꯅꯕ ꯅꯣꯝꯅꯕ ꯑꯃꯗꯤ ꯄꯣꯠ ꯌꯣꯟꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯐꯪꯂꯤꯕ ꯃꯍꯩ ꯃꯔꯣꯡ ꯑꯃꯗꯤ ꯄꯣꯠ ꯆꯩ ꯀꯌꯥꯁꯦ ꯁꯅꯥ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯂꯂꯣꯟꯕ ꯆꯠꯂꯤꯕꯅꯤꯅꯦ." "ꯈꯨꯔꯥꯁꯨ ꯑꯩꯅ ꯁꯥꯖꯕ ꯎꯒꯤ ꯄꯣꯠꯊꯣꯛ ꯀꯌꯥ ꯑꯁꯤ ꯁꯅꯥ ꯀꯩꯊꯦꯜꯗ ꯄꯨꯊꯣꯛꯂꯒ ꯌꯣꯟꯊꯣꯛꯂꯨꯔꯒꯦ ꯇꯧꯕꯅꯤꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯈ꯭ꯔꯦ꯫ ꯏꯕꯣꯇꯣꯟꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯔꯤ꯫ ꯇꯁꯦꯡꯅ ꯃꯥꯁꯨ ꯁꯅꯥ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯄꯣꯠ ꯆꯩ ꯀꯌꯥ ꯌꯣꯟꯕ ꯑꯗꯨ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯄꯥꯝꯂꯕꯁꯨ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯁꯅꯥ ꯀꯩꯊꯦꯜꯗ ꯆꯠꯁꯦ ꯍꯥꯏꯅ ꯍꯧꯕꯤꯗꯦ꯫ ꯑꯃꯗꯤ ꯃꯥꯗꯤ ꯀꯔꯤꯁꯨ ꯁꯦꯝꯕ ꯁꯥꯕ ꯑꯃꯠꯇ ꯍꯩꯔꯝꯗꯦ꯫ ꯃꯥꯅ ꯄꯨꯔꯛꯄ ꯁꯤꯡꯖꯥ ꯀꯣꯛꯊꯣꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯥꯅ ꯄꯨꯔꯛꯄ ꯁꯤꯡꯖꯥ ꯑꯗꯨ ꯊꯥꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯜ ꯑꯗꯨꯗ ꯉꯥꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯁꯪꯕꯥꯅꯔꯕ ꯑꯇꯤꯌꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯐꯝꯂꯝꯃꯤ꯫ ꯃꯅꯤꯡ ꯇꯝꯅ ꯆꯤꯡꯗꯣꯜ ꯂꯥꯅ ꯄꯥꯏꯔꯤꯕ ꯆꯦꯛꯂꯥ ꯀꯌꯥ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯟꯖꯔꯝꯃꯤ, "ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯆꯦꯛꯂꯥꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯝꯂꯕꯗꯤ ꯏꯅꯤꯡ ꯇꯝꯅ ꯄꯥꯏꯗꯨꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯏꯅꯤꯡ ꯇꯝꯂꯝꯒꯅꯤꯀꯣ꯫ ꯇꯣꯜꯂꯤꯗꯀꯣ ꯏꯕꯣꯇꯣꯟ ꯅꯪꯒꯤ ꯃꯄꯣꯛꯁꯦ꯫ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕ, ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯔꯨꯕ ꯑꯩꯒꯤ ꯏꯔꯥꯅꯤ." ꯁꯤ ꯈꯟꯗꯨꯅ ꯃꯤꯠ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯏꯕꯣꯇꯣꯟꯅ ꯅꯤꯡꯉꯝꯗꯅ ꯂꯩꯔꯤꯉꯩ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯕꯣꯇꯣꯟꯒ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕ ꯂꯥꯏꯔꯦꯟꯖꯥꯎ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯇꯥꯎ ꯂꯥꯏꯔꯦꯟꯖꯥꯎ ꯆꯪꯂꯛꯄ ꯎꯕꯗ ꯏꯕꯣꯇꯣꯟ ꯁꯤꯟꯊꯔꯝꯕ ꯃꯐꯤ ꯑꯗꯨ ꯃꯈꯨꯠꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯄꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯂꯤꯔꯣ?" ꯂꯥꯏꯔꯦꯟꯖꯥꯎꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯣꯇꯣꯟꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ, "ꯅꯣꯏꯗ ꯂꯥꯛꯄꯅꯤ ꯏꯇꯥꯎ꯫ ꯑꯗꯣ ꯀꯩꯅꯣꯝꯃ ꯈꯜꯂꯝꯕ ꯃꯥꯜꯂꯤꯗ, ꯀꯅꯥꯒꯤ ꯋꯥꯈꯜꯅꯣ?" ꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯇꯣꯟꯗ ꯌꯦꯡꯂꯗꯨꯅ ꯃꯤꯆꯤ ꯑꯗꯨ ꯐꯠ ꯈꯠꯆꯤꯜꯂꯛꯏ꯫ "ꯀꯩꯁꯨ ꯈꯜꯂꯝꯗꯦꯗ, ꯂꯥꯏꯔꯕ ꯅꯇꯥꯎꯒꯤꯗ ꯂꯥꯛꯂꯕꯅꯤꯅ ꯏꯁꯤꯡ ꯑꯣꯏꯅ ꯊꯛꯑꯒ ꯍꯜꯂꯣꯅꯦꯀꯣ." ꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯇꯣꯟ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯥꯏꯔꯦꯟꯖꯥꯎꯒ ꯄꯨꯟꯗꯨꯅ ꯂꯥꯛꯄꯅ ꯃꯇꯥꯎꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯏꯔꯦꯟꯖꯥꯎꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯕꯣꯇꯣꯟꯗ ꯌꯦꯡꯂꯗꯨꯅ ꯂꯥꯏꯔꯦꯟꯖꯥꯎꯅ, "ꯏꯇꯥꯎ, ꯑꯩꯁꯤ ꯀꯅꯥꯅꯣ? ꯑꯩꯁꯤ ꯂꯝꯂꯥꯟꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯏꯕꯣꯇꯣꯟꯁꯨ ꯏꯉꯛ ꯉꯛꯅ ꯂꯥꯏꯔꯦꯟꯖꯥꯎꯗ ꯌꯦꯡꯂꯗꯨꯅ, "ꯀꯩ ꯋꯥꯍꯪꯅꯣꯗꯨꯅ? ꯅꯪꯕꯨ ꯀꯅꯥꯅ ꯂꯝꯂꯥꯟꯕꯅꯤ ꯍꯥꯏꯔꯒꯦ? ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕ ꯑꯩꯕꯨ ꯈꯨꯔꯥ ꯑꯃꯗꯤ ꯏꯗꯣꯝꯆꯥꯅ ꯑꯩꯕు ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯅꯪꯒ ꯆꯞ ꯃꯥꯟꯅꯅ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯉꯁꯤꯁꯨ ꯀꯔꯤ ꯆꯥꯔꯤ, ꯀꯔꯤ ꯊꯛꯂꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯅꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯒꯨꯝꯕꯅꯤ." ꯂꯥꯏꯔꯦꯟꯖꯥꯎꯁꯨ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯈꯜꯂꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯂꯣꯠꯐꯝ ꯊꯣꯛꯄ꯭ꯔꯥ ꯏꯕꯣꯇꯣꯟ? ꯑꯩꯁꯦ ꯂꯝꯂꯥꯟꯕ ꯑꯃꯒꯨꯝ ꯈꯟꯕꯒꯤ ꯅꯪꯅ ꯋꯥꯂꯣꯠꯄ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯈꯜꯂꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯂꯣꯠꯐꯝ ꯊꯣꯛꯄ꯭ꯔꯥ ꯏꯕꯣꯇꯣꯟ? ꯑꯩꯁꯦ ꯂꯝꯂꯥꯟꯕ ꯑꯃꯒꯨꯝ ꯈꯟꯕꯒꯤ ꯅꯪꯅ ꯋꯥꯂꯣꯠꯄ ꯅꯠꯇ꯭ꯔꯥ?" ꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ "ꯆꯨꯝꯃꯤ ꯏꯇꯥꯎ, ꯑꯩꯅ ꯅꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯂꯣꯠꯈ꯭ꯔꯦ꯫ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯗ ꯑꯩꯅ ꯇꯥꯎꯔꯨꯔꯦ, ꯑꯗꯨꯅꯅꯤ ꯏꯇꯥꯎ꯫ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯒꯅꯨꯀꯣ." ꯂꯥꯏꯔꯦꯟꯖꯥꯎ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ,
ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯐꯝꯗ ꯂꯣꯠꯂꯤꯕ ꯋꯥꯗꯣ ꯑꯣꯏꯔꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯀꯅꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯏꯕꯣꯇꯣꯟꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯁꯅꯥ ꯀꯩꯊꯦꯜꯗ ꯂꯂꯣꯟꯕ ꯆꯠꯄ ꯄꯥꯝꯃꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯖꯕ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯌꯦꯡꯅꯤꯡꯉꯤ ꯑꯗꯨꯒꯤꯅꯤ ꯂꯥꯏꯔꯦꯟꯖꯥꯎ ꯏꯕꯣꯇꯣꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯑꯗꯨꯒꯤꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯂꯩꯅꯨꯡꯗꯒꯤ ꯇꯥꯜꯂꯤꯕ ꯐꯤ ꯃꯆꯨ ꯁꯪꯕꯗ ꯁꯤꯖꯤꯟꯅꯕ ꯅꯨꯡ ꯃꯈꯜꯁꯦ ꯍꯦꯛꯇ ꯄꯨꯔꯒ ꯆꯠꯂꯒ ꯂꯣꯏꯔꯦ ꯑꯗꯨꯒꯤꯕꯨ ꯀꯩꯒꯤ ꯋꯥꯔꯤꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯇꯣꯟꯕꯨ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯏꯕꯣꯇꯣꯟꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯄꯅ ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯃꯄꯥꯕꯨꯡ ꯊꯥꯡꯂꯦꯡꯕꯅ ꯂꯩꯕꯥꯛ ꯇꯧꯊꯣꯛꯇꯨꯅ ꯐꯤ ꯃꯆꯨ ꯁꯪꯅꯕ ꯅꯨꯡ ꯃꯈꯜ ꯑꯃ ꯇꯥꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯊꯥꯡꯂꯦꯡꯕꯁꯨ ꯃꯆꯥꯒ ꯏꯕꯣꯇꯣꯟꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯣꯇꯣꯟ ꯏꯆꯥꯁꯨ ꯂꯥꯛꯂꯤꯕ꯭ꯔꯥ ꯂꯥꯛꯑꯣ ꯅꯪ ꯈꯨꯔꯥꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯨ ꯍꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯇꯨꯅ ꯊꯥꯡꯂꯦꯡꯕ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯂꯥꯏꯔꯦꯟꯖꯥꯎ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯔꯤ ꯑꯗꯨ ꯃꯔꯛ ꯊꯠꯂꯗꯨꯅ ꯂꯥꯏꯔꯦꯟꯖꯥꯎꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯑꯁꯤ ꯁꯅꯥ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯏꯇꯥꯎꯒ ꯏꯕꯥꯅꯤ ꯂꯂꯣꯟꯕ ꯆꯠꯂꯨꯒꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯤꯅꯦ ꯆꯠꯂꯨ ꯅꯄꯥꯜ ꯐꯔꯤꯉꯩꯗ ꯈꯪꯕ ꯌꯥꯕ ꯈꯪꯍꯧꯒꯗꯕꯅꯤ ꯃꯤ ꯃꯈꯜ ꯁꯨꯅ ꯇꯤꯟꯅꯍꯧꯒꯗꯕꯅꯤ ꯏꯕꯣꯇꯣꯟꯁꯨ ꯍꯔꯥꯎꯅ ꯊꯥꯡꯂꯦꯡꯕꯗ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯕꯥꯛ ꯇꯧꯊꯣꯛꯈꯤꯕꯒꯤ ꯊꯥꯡꯂꯦꯡꯕꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯂꯩꯕꯥꯛ ꯂꯩꯈꯣꯝ ꯑꯗꯨꯅ ꯇꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯦꯝꯂꯝꯃꯤ ꯂꯥꯏꯔꯦꯟꯖꯥꯎ ꯑꯃꯗꯤ ꯊꯥꯡꯂꯦꯡꯕꯁꯨ ꯏꯕꯣꯇꯣꯟꯅ ꯁꯦꯝꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯣꯇꯣꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩꯅ ꯁꯥꯔꯤꯕ ꯄꯣꯠꯁꯛ ꯑꯁꯦ ꯍꯦꯛ ꯃꯥꯏ ꯄꯥꯛꯄꯒ ꯑꯩꯅ ꯁꯅꯥ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯑꯉꯥꯡ ꯀꯌꯥꯗ ꯌꯦꯟꯊꯣꯛꯀꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯥꯔꯤꯕ ꯎꯆꯦꯛꯀꯤ ꯃꯑꯣꯡ ꯇꯧꯅ ꯇꯧꯕ ꯄꯣꯠꯁꯛ ꯑꯗꯨ ꯐꯖꯅ ꯁꯥꯕ ꯂꯣꯏꯕꯒ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯂꯥꯏꯔꯦꯟꯖꯥꯎ ꯑꯃꯗꯤ ꯊꯥꯡꯂꯦꯡꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯉꯛꯅ ꯌꯦꯡꯅꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯏꯕꯣꯇꯣꯟꯕꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯏꯕꯣꯇꯣꯟꯁꯨ ꯃꯥꯅ ꯂꯩꯕꯥꯛ ꯂꯩꯈꯣꯝꯅ ꯁꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯎꯆꯦꯛ ꯃꯥꯜꯂꯕ ꯄꯣꯠꯁꯛ ꯑꯗꯨ ꯐꯖꯅ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯌꯦꯡꯂꯨꯕꯗꯗꯤ ꯏꯕꯣꯇꯣꯟꯅ ꯁꯥꯔꯤꯕ ꯎꯆꯦꯛ ꯃꯥꯜꯂꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯪꯂꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯊꯤꯟꯊꯗꯦ ꯏꯕꯣꯇꯣꯟꯁꯨ ꯍꯩꯖ꯭ꯔꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯍꯧꯍꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯖꯅ ꯍꯨꯠꯇꯠꯂꯒ ꯃꯁꯥ ꯅꯥꯟꯅ ꯁꯦꯝꯂꯝꯃꯤ ꯑꯁꯨꯝꯅ ꯁꯦꯝꯕ ꯁꯥꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯄꯣꯠꯁꯛ ꯑꯗꯨꯗ ꯀꯥꯝꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯇꯣꯉꯥꯟꯕ ꯃꯈꯣꯜ ꯑꯃ ꯊꯣꯔꯛꯏ ꯏꯕꯣꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯉꯁꯤꯗꯒꯤ ꯏꯕꯣꯇꯣꯟ ꯑꯩꯅ ꯑꯅꯧꯕ ꯑꯉꯥꯡ ꯅꯋꯥ ꯀꯌꯥꯅ ꯌꯥꯝꯅ ꯄꯥꯝꯅꯒꯗꯕ ꯄꯣꯠꯊꯣꯛ ꯑꯃ ꯄꯨꯊꯣꯛꯂꯒꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯔꯤ ꯏꯕꯣꯇꯣꯟꯁꯨ ꯍꯔꯥꯎꯅ ꯆꯦꯜꯂꯛꯇꯨꯅ ꯃꯇꯥꯎ ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤꯔꯝꯃꯤ ꯂꯥꯏꯔꯦꯟꯖꯥꯎꯁꯨ ꯍꯔꯥꯎꯅ ꯃꯇꯥꯎꯒ ꯂꯣꯏꯅꯅ ꯏꯕꯣꯇꯣꯟꯒꯤ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯐꯅ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯉꯥꯡ ꯀꯌꯥꯗ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥ ꯑꯗꯨꯕꯨ ꯌꯦꯟꯊꯣꯛꯇꯨꯅ ꯑꯉꯥꯡ ꯀꯌꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯏꯕꯣꯇꯣꯟꯅ ꯈꯟꯕ ꯑꯗꯨꯃꯛꯅꯤ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥ ꯑꯗꯨ ꯑꯉꯥꯡ ꯀꯌꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯄꯣꯠꯁꯛ ꯑꯗꯨ ꯎꯔꯒ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯂꯥꯏꯔꯦꯟꯖꯥꯎꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯑꯄꯣꯛꯄ ꯊꯥꯡꯂꯦꯡꯕꯁꯨ ꯃꯥꯒꯤ ꯐꯤ ꯃꯆꯨ ꯁꯪꯅꯕ ꯅꯨꯡ ꯃꯈꯜ ꯑꯗꯨ ꯂꯩꯅꯨꯡꯗꯒꯤ ꯇꯥꯟꯗꯨꯅ ꯈꯧꯖꯥꯎꯗ ꯌꯣꯝꯁꯤꯟꯗꯨꯅ ꯃꯆꯥ ꯑꯅꯤꯅ ꯂꯂꯣꯟꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯖꯔꯝꯃꯤ ꯁꯣꯝꯗꯁꯨ ꯌꯥꯏꯕꯤꯀꯣ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯄꯨꯟꯁꯤꯕꯒꯤ ꯃꯆꯥ ꯄꯤꯕ ꯃꯊꯪ ꯈꯟꯕꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯃꯣꯝꯂꯣꯏ ꯑꯌꯥꯡꯂꯩꯃ ꯀꯧꯕꯤ ꯑꯉꯥꯡ ꯑꯃ ꯂꯩꯔꯝꯃꯤ ꯑꯌꯥꯡꯂꯩꯃ ꯄꯤꯛꯂꯤꯕ ꯅꯋꯥ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯅ ꯃꯥꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯄꯨ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯃꯥ ꯇꯝꯐꯥ ꯑꯃꯗꯤ ꯃꯄꯥ ꯌꯥꯏꯐ ꯍꯦꯟꯕꯅ ꯊꯨꯡꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯌꯥꯡꯂꯩꯃꯅ ꯍꯥꯏꯗꯣꯔꯛꯄꯁꯤꯗꯕꯨ ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯃꯊꯣꯡ ꯆꯥꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯣꯏꯕꯅ ꯆꯀ꯭ꯔꯤ ꯀꯟꯕ ꯑꯃꯗꯤ ꯅꯤꯡꯉꯥꯏ ꯇꯧꯒꯟꯕꯅ ꯇꯝꯐꯥ ꯑꯃꯗꯤ ꯌꯥꯏꯐ ꯍꯦꯟꯕ ꯃꯆꯥꯕꯨ ꯂꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯉꯁꯤꯁꯨ ꯑꯌꯥꯡꯂꯩꯃ ꯃꯊꯣꯡ ꯆꯥꯗꯕ ꯅꯤꯡꯉꯥꯏ ꯑꯃ ꯇꯧꯔꯛꯏ ꯇꯝꯐꯥ ꯑꯃꯗꯤ ꯌꯥꯏꯐ ꯍꯦꯟꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯌꯥꯡꯂꯩꯃꯕꯨ ꯁꯦꯟꯅꯅꯕ ꯊꯝꯕ ꯌꯣꯛꯆꯕꯤ ꯑꯌꯤꯡꯕꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ ꯀꯔꯤ ꯂꯩꯔꯒꯦ ꯑꯌꯤꯡꯕꯤ ꯇꯝꯐꯥꯅ ꯇꯍꯥꯅ ꯍꯪꯂꯛꯄꯅꯤ ꯑꯌꯤꯡꯕꯤꯁꯨ ꯇꯞꯅ ꯁꯅꯥꯏꯕꯦꯝꯃ ꯃꯆꯥꯏꯕꯦꯝꯃꯗꯣ ꯉꯁꯤꯁꯨ ꯆꯥꯕ ꯊꯛꯄ ꯆꯪꯗꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯄꯥꯎꯗꯝꯂꯛꯏ ꯑꯣ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯤꯅꯣ ꯃꯥꯅ
ꯃꯥꯒꯤ ꯁꯥꯃꯨ ꯃꯆꯥ ꯑꯃ ꯄꯤꯌꯨ ꯍꯥꯏꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯇꯝꯐꯥ ꯁꯥꯎꯅꯤꯡꯂꯗꯨꯅ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯝꯅ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯍꯥꯠꯇꯣꯛꯈꯤꯕꯅ ꯐꯔꯕꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯆꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯁꯅꯥꯏꯕꯦꯝꯃ ꯑꯉꯥꯡꯅꯤ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯈꯤ꯫ ꯌꯥꯏꯐꯍꯦꯟꯕꯁꯨ ꯑꯁ ꯃꯃꯥ ꯑꯁꯤꯕꯨ ꯉꯥꯡꯅꯒꯗ꯭ꯔꯥ ꯃꯆꯥꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯆꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯁꯨ ꯅꯤꯡꯉꯥꯏ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯔꯗꯨꯅ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒ ꯇꯝꯐꯥꯅ ꯂꯥꯛꯑꯣ ꯅꯪ ꯆꯥꯛꯁꯤ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯆꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯆꯥꯕꯨ ꯐꯨꯗꯨꯅ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯏ꯫ ꯑꯌꯤꯡꯕꯤꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯁꯅꯥꯏꯕꯦꯝꯃ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯃꯆꯥꯕꯦꯝꯃꯗꯣ ꯄꯤꯛꯂꯤꯕ ꯑꯉꯥꯡꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯌꯥꯏꯐꯍꯦꯟꯕꯁꯨ ꯂꯥꯛꯄꯗ ꯎꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥꯕꯨ ꯐꯨꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯑꯗꯣ꯫ ꯇꯝꯐꯥ ꯀꯩꯅꯣ ꯑꯉꯥꯡꯗꯨ ꯇꯧꯔꯤꯕ ꯑꯗꯨꯕꯣ ꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯥꯠꯇꯣꯛꯈꯤꯕꯅ ꯐꯔꯕ ꯑꯉꯥꯡꯅꯤ ꯅꯍꯥꯟꯁꯨ ꯁꯒꯣꯜ ꯃꯆꯥ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯃꯅꯥꯛꯇ ꯆꯪꯂꯨꯕꯗ ꯁꯒꯣꯜꯅ ꯀꯥꯎꯗꯨꯅ ꯁꯤꯒꯦ ꯇꯧꯔꯝꯕꯗꯣ ꯍꯥꯠꯇꯣꯛꯈꯣ ꯍꯥꯠꯂꯒ ꯐꯒꯗꯕ ꯑꯉꯥꯡꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯌꯥꯡꯂꯩꯃꯁꯨ ꯀꯞꯅ ꯆꯥꯔꯣꯏ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ ꯑꯩꯒꯤꯗꯤ ꯁꯥꯃꯨ ꯃꯆꯥ ꯇꯣꯡꯗ꯭ꯔꯤꯐꯥꯎ ꯆꯥꯔꯣꯏ ꯑꯩ ꯍꯥꯠꯄꯁꯨ ꯍꯥꯠꯄ ꯌꯥꯔꯣꯏ ꯀꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯄꯥꯏꯁꯤꯟꯗꯨꯅ ꯑꯌꯥꯡꯂꯩꯃꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯕꯒ ꯑꯌꯤꯡꯕꯤꯅ ꯑꯌꯥꯡꯂꯩꯃꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯈꯤ꯫ ꯌꯥꯏꯐꯍꯦꯟꯕꯁꯨ ꯇꯝꯐꯥꯕꯨ ꯃꯁꯥ ꯁꯥꯒꯜ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯒ ꯀꯩꯅꯣ ꯇꯝꯐꯥ ꯅꯪꯅ ꯑꯉꯥꯡ ꯃꯆꯥꯁꯤ ꯇꯧꯔꯤꯗꯣ ꯆꯨꯝꯃꯤ ꯈꯟꯕ꯭ꯔꯣ? ꯉꯝꯗ꯭ꯔꯦ ꯑꯩ ꯏꯆꯥꯕꯨ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯦ ꯃꯊꯣꯡ ꯆꯥꯗꯕ ꯅꯤꯡꯉꯥꯏ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯕꯨ ꯑꯣꯠꯇꯨꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤꯔꯁꯨ ꯅꯨꯡꯁꯤꯅ ꯏꯆꯥꯁꯦ ꯍꯥꯠꯈ꯭ꯔꯣ ꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯁꯨ ꯀꯞꯂꯛꯏ꯫ ꯌꯥꯏꯐꯍꯦꯟꯕꯁꯨ ꯇꯞꯅ ꯇꯝꯐꯥ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯑꯌꯤꯡꯕꯤꯁꯨ ꯇꯞꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯑꯩꯅ ꯇꯧꯖꯒꯦ ꯉꯁꯤꯗꯒꯤ ꯀꯅꯥꯗꯁꯨ ꯑꯩꯅ ꯋꯥꯍꯜꯂꯔꯣꯏꯒꯦ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯌꯥꯡꯂꯩꯃꯕꯨ ꯄꯝꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯤ ꯏꯕꯦꯆꯧꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯑꯌꯤꯡꯕꯤꯅ ꯁꯥꯃꯨ ꯁꯥꯗꯨꯅ ꯑꯌꯥꯡꯂꯩꯃꯕꯨ ꯃꯊꯛꯇ ꯇꯣꯡꯍꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯑꯌꯥꯡꯂꯩꯃꯁꯨ ꯁꯥꯃꯨ ꯇꯣꯡꯂꯦ ꯍꯥꯏꯅ ꯍꯔꯥꯎꯖꯔꯤ꯫ ꯑꯌꯥꯡꯂꯩꯃꯅ ꯍꯔꯥꯎꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯕꯦꯆꯧꯕꯤꯁꯨ ꯇꯟꯖꯥ ꯂꯧꯗꯨꯅ ꯆꯥꯛ ꯑꯗꯨ ꯏꯟꯖꯍꯧꯔꯤ꯫ ꯑꯌꯥꯡꯂꯩꯃꯁꯨ ꯍꯔꯥꯎꯅ ꯆꯥꯛ ꯑꯗꯨ ꯆꯥꯖꯔꯤ꯫ ꯑꯌꯥꯡꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯑꯌꯤꯡꯕꯤꯁꯨ ꯅꯣꯛꯆꯔꯤ꯫ ꯃꯁꯥ ꯑꯗꯨ ꯋꯥꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯌꯥꯡꯂꯩꯃꯅ ꯍꯔꯥꯎꯖꯕ ꯑꯗꯨ ꯌꯦꯡꯖꯔꯒ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯀꯥꯎꯖꯔꯤ꯫ ꯇꯝꯐꯥ ꯑꯃꯗꯤ ꯌꯥꯏꯐꯍꯦꯟꯕꯁꯨ ꯑꯌꯤꯡꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯇꯨꯅ ꯃꯆꯥꯕꯨ ꯁꯦꯟꯅꯖꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯝꯐꯥ ꯑꯃꯗꯤ ꯌꯥꯏꯐꯍꯦꯟꯕꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯂꯥꯏꯔꯦꯟꯖꯥꯎꯁꯨ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥ ꯑꯗꯨ ꯃꯁꯤꯡ ꯌꯥꯝꯅ ꯁꯥꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯂꯂꯣꯟꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯊꯥꯡꯂꯦꯡꯕꯁꯨ ꯍꯔꯥꯎꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯄ ꯑꯗꯨ ꯎꯔꯗꯨꯅ ꯅꯣꯛꯅ ꯂꯥꯏꯔꯦꯟꯖꯥꯎꯅ ꯄꯥꯕꯨꯡ ꯈꯨꯔꯥꯇꯣꯝꯆꯧꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯍꯪꯖꯔꯛꯏ꯫ ꯊꯥꯡꯂꯦꯡꯕꯁꯨ ꯍꯔꯥꯎꯅ ꯏꯕꯨꯡꯉꯣ ꯅꯪ ꯈꯨꯔꯥꯇꯣꯝꯆꯧꯅ ꯉꯁꯤꯗꯒꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯁꯅꯥ ꯀꯩꯊꯦꯜꯗ ꯂꯂꯣꯟꯕ ꯆꯠꯂꯅꯤ ꯍꯥꯏꯅ ꯄꯥꯎꯗꯝꯂꯛꯏ꯫ ꯑꯗꯨꯅ ꯏꯕꯣꯇꯣꯟ ꯅꯇꯥꯎꯒ ꯅꯪꯒ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯂꯂꯣꯟꯕ ꯆꯠꯄꯗ ꯄꯨꯅꯕ ꯅꯐꯤ ꯅꯔꯣꯜ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯄꯣꯠ ꯀꯌꯥ ꯑꯗꯣ ꯁꯦꯝ ꯁꯥꯔꯨꯔꯣ ꯑꯁꯣꯏ ꯑꯔꯥꯜ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯐꯖꯅ ꯌꯦꯡꯁꯤꯜꯂꯨꯀꯣ ꯏꯄꯥꯁꯨ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯏꯄꯥ ꯐꯥꯔꯨꯒꯦꯀꯣ ꯉꯁꯤꯗꯤ ꯉꯥ ꯆꯥꯒꯗꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯊꯥꯡꯂꯦꯡꯕꯁꯨ ꯆꯦꯟꯈ꯭ꯔꯦ꯫ ꯏꯕꯣꯇꯣꯜ ꯑꯃꯗꯤ ꯂꯥꯏꯔꯦꯟꯖꯥꯎ ꯑꯅꯤꯗꯨ ꯂꯦꯡꯒꯣꯟꯅꯗꯨꯅ ꯐꯟ ꯂꯥꯎꯅ ꯆꯣꯡꯖꯔꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯂꯣꯟꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯇꯣꯝꯆꯧꯕꯨ ꯌꯦꯡꯂꯗꯨꯅ ꯊꯥꯡꯂꯦꯡꯕꯅ ꯏꯅꯥꯎ ꯇꯣꯝꯆꯧ ꯅꯆꯥ ꯑꯅꯤꯁꯦ ꯂꯂꯣꯟꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯨꯔꯕꯅꯤꯅ ꯑꯗꯨꯅ ꯅꯪꯅ ꯅꯆꯥ ꯑꯅꯤꯁꯤꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯎꯀꯣ ꯑꯁꯨꯝꯅ ꯁꯤꯟꯅꯔꯛꯏ꯫ ꯐꯔꯦ ꯇꯥꯗ ꯃꯈꯣꯏꯁꯨ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯪꯖꯍꯧꯅꯕ ꯆꯠꯁꯅꯨ ꯅꯅꯥꯎꯅ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯑꯐ ꯐꯠꯇ ꯌꯦꯡꯁꯤꯟꯖꯒꯦ ꯑꯗꯨꯗꯤ ꯅꯅꯥꯎꯁꯨ ꯑꯃꯨꯛ ꯈꯣꯡꯁꯥꯅꯕ ꯇꯧꯖꯔꯒꯦꯀꯣ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯟꯒꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯏꯔꯣꯏ ꯀꯥꯡꯄꯣꯠ ꯀꯌꯥꯒ ꯂꯣꯏꯅꯅ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯂꯥꯏꯔꯦꯟꯖꯥꯎ ꯁꯅꯥ ꯀꯩꯊꯦꯜ ꯇꯝꯅ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯁꯪꯕꯥꯟꯅꯔꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗꯤ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯀꯌꯥ ꯂꯥꯟꯗꯨꯅ ꯅꯨꯃꯤꯠ ꯁꯪꯕꯨꯝ ꯍꯨꯝꯅꯤ ꯆꯪꯅ ꯂꯥꯛꯄꯗꯒꯤ ꯂꯥꯞꯇꯛꯅ ꯎꯔꯦ ꯌꯥꯏꯕꯤꯀꯣ ꯂꯩꯕꯥꯛꯀꯤ ꯁꯅꯥ ꯀꯩꯊꯦꯜꯗꯣ꯫ ꯇꯣꯝꯆꯧꯅ ꯌꯦꯡꯉꯨ ꯏꯕꯣꯇꯣꯟ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯁꯅꯥ ꯀꯩꯊꯦꯜꯅꯤ
ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯁꯨ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯅꯥ ꯀꯩꯊꯦꯜꯒꯤ ꯂꯝꯈꯩ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯁꯅꯥ ꯀꯩꯊꯦꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯡ ꯉꯥꯛꯂꯝꯕ ꯂꯥꯟꯃꯤ ꯑꯅꯤꯗꯨꯅ ꯑꯣꯏ ꯊꯪꯕꯁꯤꯗ ꯆꯪꯕꯤꯔꯒ ꯅꯧꯅ ꯂꯥꯛꯄ ꯂꯂꯣꯟꯕꯁꯤꯡ ꯌꯥꯏꯕꯤꯀꯣꯟꯒꯤ ꯂꯥꯏꯌꯦꯛ ꯅꯨꯡꯒꯣꯏ ꯂꯧꯕꯤꯔꯨꯆꯣ, ꯑꯗꯨꯒ ꯏꯁꯥ ꯏꯁꯥꯒꯤ ꯄꯣꯠꯐꯝ ꯊꯤꯕꯤꯌꯨꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯂꯥꯏꯔꯦꯟꯖꯥꯎ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯕꯤꯀꯣꯟꯒꯤ ꯂꯥꯏꯌꯦꯛ ꯌꯦꯛꯄ ꯅꯨꯡꯒꯣꯏ ꯂꯧꯔꯨꯔꯦ꯫ ꯁꯅꯥ ꯀꯩꯊꯦꯜꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯎꯔꯦ ꯃꯁꯥ ꯃꯁꯥꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯌꯣꯟꯅꯔꯤꯕꯗꯣ꯫ ꯃꯥꯂꯦꯝꯁꯤꯒꯤ ꯆꯥꯎꯔꯕ ꯀꯩꯊꯦꯜ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯥꯂꯦꯝꯁꯤꯒꯤ ꯃꯤ ꯃꯈꯜ ꯑꯌꯥꯝꯕ ꯁꯨꯅ ꯀꯩꯊꯦꯜꯁꯤꯗ ꯇꯤꯜꯂꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯂꯥꯏꯔꯦꯟꯖꯥꯎ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯣꯝꯆꯧꯅ "ꯏꯕꯣꯇꯣꯟ, ꯂꯥꯏꯔꯦꯟꯖꯥꯎ, ꯅꯣꯏ ꯑꯅꯤꯕꯨ ꯑꯗꯨꯝꯅ ꯂꯩꯊꯣꯛꯀꯅꯨꯅꯦ, ꯅꯈꯣꯏꯅ ꯐꯝꯅꯕ ꯄꯣꯠꯐꯝ ꯃꯐꯝ ꯆꯥꯕ ꯊꯤꯔꯨꯔꯣꯅꯦ." ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯂꯥꯏꯔꯦꯟꯖꯥꯎ ꯑꯃꯨꯛꯇꯪ ꯌꯦꯡꯅꯔꯝꯂꯒ ꯆꯤꯟꯈ꯭ꯔꯕ ꯁꯅꯥ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯤꯔꯛ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯑꯍꯥꯡꯕ ꯄꯣꯠꯐꯝ ꯑꯃꯗ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯄꯣꯠ ꯀꯌꯥ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯖꯔꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯂꯥꯏꯔꯦꯟꯖꯥꯎꯁꯨ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯄꯣꯠ ꯌꯣꯟꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯌꯥꯡꯂꯩꯃ ꯉꯁꯤꯁꯨ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯅ ꯀꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯇꯞꯅ "ꯃꯆꯥ ꯏꯕꯦꯝꯃ, ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯟꯅꯕ ꯇꯧꯔꯁꯤ." ꯑꯁꯨꯝꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯏ ꯑꯌꯥꯡꯂꯩꯃꯁꯨ ꯀꯞꯅ ꯀꯞꯅ꯫ "ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ, ꯑꯩꯒꯤ ꯍꯥꯃꯦꯡ ꯑꯉꯧꯕ ꯃꯆꯨ ꯑꯣꯏꯕ ꯃꯆꯤ ꯄꯥꯟꯕ ꯑꯃ ꯄꯤꯗ꯭ꯔꯤꯐꯥꯎ ꯑꯩ ꯆꯥꯛ ꯆꯥꯔꯣꯏꯌꯦ." ꯑꯌꯥꯡꯂꯩꯃꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯌꯤꯡꯕꯤ ꯃꯊꯥ ꯁꯥꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯇꯞꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯆꯥꯛꯁꯤ ꯆꯥꯔꯣꯗ. ꯏꯆꯥꯒꯤ ꯑꯉꯧꯕ ꯍꯥꯃꯦꯡ ꯃꯆꯤ ꯄꯥꯟꯕ ꯑꯗꯣ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯍꯜꯂꯨꯒꯦ." ꯑꯁꯨꯝꯅ ꯊꯦꯝꯂꯛꯏ ꯑꯌꯥꯡꯂꯩꯃꯁꯨ꯫ "ꯑꯗꯨꯗꯤ ꯑꯩꯒ ꯑꯌꯤꯡꯕꯤꯒ ꯆꯠꯂꯒ ꯂꯩꯔꯨꯒꯦ, ꯑꯗꯨꯒ ꯀꯣꯟꯅ ꯆꯥꯛ ꯆꯥꯒꯦ." "ꯑꯗꯨꯗꯤ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯂꯁꯤ, ꯑꯗꯨꯒꯅꯦ ꯑꯌꯤꯡꯕꯤꯁꯨ ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯌꯥꯎꯅ ꯅꯪꯒꯤ ꯍꯥꯃꯦꯡ ꯑꯉꯧꯕ ꯃꯆꯨ ꯃꯆꯤ ꯄꯥꯟꯕ ꯑꯗꯣ ꯂꯩꯔꯨꯔꯁꯤ." ꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯅꯕ ꯍꯣꯠꯅꯔꯛꯏ ꯑꯌꯥꯡꯂꯩꯃꯁꯨ ꯀꯞꯅ ꯀꯞꯅ꯫ "ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ, ꯑꯩꯒꯤ ꯍꯥꯃꯦꯡ ꯄꯨꯔꯛꯂꯒ ꯑꯩ ꯆꯥꯛ ꯆꯥꯒꯅꯤ." ꯇꯝꯐꯥ ꯁꯥꯎꯅꯤꯡꯂꯗꯨꯅ "ꯅꯪ ꯆꯥꯛ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ, ꯍꯥ?" ꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯐꯨꯒꯦ ꯇꯧꯕꯒ ꯌꯥꯏꯐꯍꯦꯟꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯝꯐꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ "ꯀꯔꯤꯅꯣ ꯇꯝꯐꯥ, ꯑꯉꯥꯡꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗ ꯍꯥꯠꯂꯒ ꯐꯔꯗꯧꯅꯤ, ꯑꯁꯨꯛ ꯉꯥꯡꯅꯕ ꯋꯥ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯌꯥꯏꯐꯍꯦꯟꯕꯅ "ꯑꯁ, ꯑꯗꯨꯒꯤꯕꯨ ꯑꯉꯥꯡ ꯃꯆꯥꯁꯤꯗ ꯅꯁꯨꯡ ꯅꯃꯥꯟꯅꯕꯗ ꯌꯦꯛꯅꯕ ꯊꯝꯕꯒꯨꯝ ꯍꯦꯛ ꯋꯥꯔꯧꯕ ꯁꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯑꯉꯥꯡꯁꯤꯒ ꯌꯥꯝꯅ ꯃꯥꯟꯅꯒꯅꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯏꯆꯥ ꯊꯣꯏꯕꯤ, ꯏꯄꯥꯅ ꯏꯆꯥꯒꯤ ꯍꯥꯃꯦꯡ ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯆꯤ ꯄꯥꯟꯕ ꯑꯃ ꯂꯩꯔꯨꯅꯕ ꯑꯌꯤꯡꯕꯤꯕꯨ ꯊꯥꯒꯦꯀꯣ." ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤꯗ ꯌꯦꯡꯂꯗꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ "ꯏꯍꯦ ꯑꯌꯤꯡꯕꯤ, ꯅꯪ ꯁꯅꯥ ꯀꯩꯊꯦꯜꯗ ꯆꯠꯂꯣ, ꯑꯗꯨꯒ ꯏꯆꯥꯒꯤ ꯍꯥꯃꯦꯡ ꯑꯉꯧꯕ ꯃꯆꯨꯗ ꯃꯆꯤ ꯄꯥꯟꯕ ꯑꯃ ꯂꯩꯔꯛꯎꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯑꯌꯤꯡꯕꯤꯁꯨ "ꯐꯒꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯌꯥꯡꯂꯩꯃꯁꯨ ꯍꯔꯥꯎꯅ "ꯑꯌꯤꯡꯕꯤ, ꯑꯩ ꯅꯪ ꯍꯜꯂꯛꯄꯒ ꯆꯥꯛ ꯆꯥꯗꯣꯏꯅꯤꯀꯣ, ꯊꯨꯅ ꯑꯩꯒꯤ ꯍꯥꯃꯦꯡ ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯆꯤ ꯄꯥꯟꯕꯗꯣ ꯄꯨꯔꯛꯎꯀꯣ." "ꯐꯒꯅꯤ ꯃꯆꯥ ꯏꯕꯦꯝꯃ, ꯑꯩꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯍꯥꯃꯦꯡ ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯆꯤ ꯄꯥꯟꯕ ꯑꯃ ꯂꯩꯔꯒ ꯄꯨꯔꯛꯀꯅꯤ." "ꯍꯣꯏ, ꯂꯩꯔꯛꯎꯀꯣ, ꯑꯩꯒꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯍꯥꯃꯦꯡ ꯃꯆꯥ ꯑꯉꯧꯕ ꯃꯆꯤ ꯄꯥꯟꯕ ꯑꯃ ꯂꯩꯔꯛꯎꯀꯣ." ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯂꯩꯖꯍꯧꯔꯝꯃꯤ ꯑꯌꯤꯡꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝ ꯃꯊꯥ ꯁꯥꯅ ꯁꯥꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯇꯨꯅ ꯄꯣꯠ ꯌꯣꯜꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯂꯥꯛꯇꯨꯅ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯐꯝꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯁꯦꯡꯅ ꯑꯌꯥꯡꯂꯩꯃꯅ ꯃꯥꯕꯨ ꯋꯥꯅ ꯉꯥꯏꯔꯝꯒꯅꯤ, ꯃꯥꯅ ꯑꯌꯥꯡꯂꯩꯃꯒꯤ ꯍꯥꯃꯦꯡ ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯆꯤ ꯄꯥꯟꯕꯗꯨ ꯄꯨꯔꯛꯂꯅꯤ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯖꯍꯧꯕ ꯃꯇꯧ ꯑꯗꯨ ꯃꯃꯤꯠꯇ ꯎꯔꯛꯇꯨꯅ ꯑꯌꯤꯡꯕꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯅ ꯀꯞꯇꯨꯅ ꯂꯩꯖꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯟꯖꯔꯤ ꯇꯞꯅ "ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅꯣ? ꯃꯆꯥ ꯏꯕꯦꯝꯃ ꯃꯍꯥꯛꯅꯗꯤ ꯑꯩꯅ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯖꯍꯧꯔꯤ, ꯑꯗꯨꯒ ꯑꯩꯅꯗꯤ ꯀꯔꯝꯅ ꯇꯥꯏꯕꯪꯁꯤꯗ ꯂꯩꯇꯕ ꯍꯥꯃꯦꯡ ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯆꯤ ꯄꯥꯟꯕ ꯑꯗꯨꯕꯨ ꯀꯔꯝꯅ ꯊꯤꯔꯨꯒꯅꯤ? ꯄꯂꯦꯝ, ꯄꯟꯊꯧ, ꯅꯆꯥꯗ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ, ꯑꯩꯅ ꯃꯆꯥ ꯏꯕꯦꯝꯃ ꯑꯌꯥꯡꯂꯩꯃꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ." ꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤꯉꯩ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ
Kaidabu yaurage. Asumna tapna hanglay. Aying mi mamay ay laythokto na yenglakpadadi ure iboto leptuna layramlibado. Aying bi sinthar ama mapi ado fatfatay thoktuna karisu khomlamdana khongthang ado amani thangba haubaga amuk hana. Kaidabu yaurage sengna haibiyo. Aina ngamgadaba oirabadi somgi mateng pangjage. Asumna aying bibu yengladuna hairi. Yaranida. Kananasu machay bima ayang laymagi ningba thungan bangam loida. Mado haina khumlaklami iboton sutapna. Machay bima magi sanaya thangado. Aisu amukta khangjage. Yarabadi amukta haibiyo. Asumna haijarami. Ayeng bisu machay bima ayang laymagi mathong chadaba ningai kaya ado amata sithadana iboton gi mafamda tamlami. Ayeng bigi wajaba mataw adu uraga iboton su nungai jaramde. Tapna ayeng bida yengladana. Somgi awabado mateng khajikta pangjage haina khanjay. Ai posa amakak pige. Masina machay bima magi awaba kharada oirabasu kokhanba ngambra haibado yengbiyo. Aigi tung inbiro. Si haiduna ibotona magi porfam adu tamna ayeng bibu puduna lai. Thengnaba miyamna ayeng bibu ubada ningthem nubi haina chingkoinduna ikai khumna birami. Leibak sigi sanai bemagi asanba manai ni khangbana ayeng bibu miyamna ikai khumna jarami. Ayeng bina tapna. Somna pipiga dawriba posak aduna. Machay bemagi awababu kokhanba ngamgadra. Asumna iboton da yengladuna hanglay. Iboton su tapna nofet tawduna ayeng bida yengladuna. Pikliba nawa oiriba machay bemana soiduna pamgani haina aina thajay. Si haiduna magi leibaki chekla ado paikhalaglaga machinda thamduna khonglay. Leibaki chekla adudagi tonganba khonthok ama puthorakpa adu ubada ayeng bisana fe tawduna ibotonda yengjari. Ngasaidi phajana yengsiludabani ibotongi phajaraba saong sabat amadi ningthijaraba maithong adu urubadagi ayeng bi mamai adu ikaina nonthaduna laikhirami. Ibotonso tangau rabi ningthijarabi ayeng bigi maithongda ikaina ngangsilakliba khajai mayek aduna hena ayeng bigi ningthijaba aduna hena magul hapagum tawri. Ikaina milu aniduna tathak yenglaktuna tapna. Nangi leibaki cheklasigi mamaldi kaya oidoino. Asumna iboton da hanglay iboton sunak fe tawduna. Aigi mamaldi machay be mamana pena haraujaba ngamlabadi mada aigi mamal oijage. Madu haina pakhum pire ayeng bisu tapna ibotona pairiba leibaki chekla adu lawduna yenglaga. Somna pibiriba posaksena. Machay bima magi mapukning harauhanba ngamlabadi ay amuk hana sombu unaba lakjage. Somgi mingsu khangningi. Aigide ayeng bi kawe. Aigi mingde iboton kauze. Ningthem nubi bema. Asumna nafwe tawduna makok adu khara nonduna haidaklami. Ahoy. Adudi nangda piriba posaksina. Machay bima mabu pelhanba ngamde haibagi pau adu puduna lakjage. Aduga hanna ibani thengna khisi. Si hairamduna ayeng bisa sakre iboton su nokhe tawduna ayeng bina chakriba ado magi mityengi wangmo langkhidriba phawba yengduna leijahori. Somdana sana konongi sana thong aduda ayang lema harauna ayeng bibu halakpa ngaiduna leijarami. Ayeng bina kaithelda chatkringai machabu themduna chak pijage khalubani. Yaifa henbasu adubu ayang lemagi chakrina henkhibana hawjik phawba chak charamdana ayeng bi lakpa ngairami. Ayeng bina sana thongdagi changlakpa adu uraduna harauna. Ayeng bi aigi hameng angawba machugi masi panba pura'abo. Asumna hangduna nokna ayeng bigi manaktamna chensinjay aduga amu. Kadai aigi hameng di. Si haiduna ayang lay masu harauna ayeng bigi matung adomda yengjay. Adubu kanasu uraktrabada karisu layramdraba aduda kapna ayeng bida yengladuna. Aigi hameng angawba machugi masi panba mapurakani haijilaga puruktaba natra. Ay chakcharoy ay noina haiba matiyaroy. Si haiduna ayang lay kapna konong manungda changlage haina khongthang ado amani thangba hawkre. Dampha amadi yaifa henbasu mathoi nungaidana yengnaduna layri. Ayang lay masu kapna. Noidi marau tawba yamna hay. Aigi hameng machasu angawba machugi machi panba ama kaitheldagi layruni hairaga layrakte.
ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯇꯣꯉꯥꯟꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯈꯣꯡꯂꯛꯏ꯫ ꯑꯌꯥꯡꯂꯩ ꯃꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯇꯨꯡ ꯑꯗꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯏꯪꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯕꯣꯇꯣꯟꯅ ꯄꯤꯔꯛꯄ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯈꯣꯡꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯅꯣꯛꯃꯤ ꯃꯆꯥ ꯏꯕꯦꯝꯃ, ꯅꯪꯒꯤ ꯏꯇꯥ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥꯁꯤꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯤꯁꯦ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ? ꯑꯌꯥꯡꯂꯩꯃꯁꯨ ꯏꯉꯛꯉꯛꯅ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯇꯥ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥꯅ ꯑꯩꯕꯨ ꯀꯧꯔꯤꯕ? ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯑꯃꯨꯛꯁꯨ ꯍꯟꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯈꯣꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯆꯥꯛ ꯆꯥꯊꯣꯛꯄꯤꯌꯨꯔꯣ ꯍꯥꯏꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯏꯇꯥ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥꯁꯤꯅ ꯍꯥꯏꯔꯤꯌꯦ꯫ ꯑꯌꯥꯡꯂꯩꯃꯁꯨ ꯄꯔꯄꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯏꯪꯕꯤꯅ ꯄꯥꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥ ꯑꯗꯨ ꯃꯃꯥꯏ ꯅꯣꯝꯈꯠꯂꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯏꯪꯕꯤꯁꯨ ꯃꯈꯨ ꯀꯨꯟꯊꯔꯛꯇꯨꯅ ꯏꯕꯣꯇꯣꯟꯒꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯦꯛꯂꯥ ꯑꯗꯨ ꯎꯠꯂꯗꯨꯅ ꯑꯌꯥꯡꯂꯩꯃꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤꯗꯃꯛ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯌꯥꯡꯂꯩꯃꯁꯨ ꯅꯣꯛꯂꯗꯨꯅ ꯑꯗꯣ ꯑꯩꯒꯤ ꯏꯇꯥ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥꯁꯤꯒꯤ ꯃꯃꯤꯡꯗꯤ ꯀꯩ ꯀꯧꯗꯣꯏꯕ? ꯑꯏꯪꯕꯤꯁꯨ ꯑꯌꯥꯡꯂꯩꯃꯅ ꯄꯣꯠꯁꯛ ꯑꯁꯤ ꯄꯥꯝꯂꯦ ꯈꯪꯂꯗꯨꯅ ꯆꯥꯛ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯐꯠ ꯐꯠ ꯇꯧꯔꯛꯏ꯫ ꯊꯤꯟꯊꯗꯦ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯆꯦꯟꯊꯣꯔꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯑꯌꯥꯡꯂꯩꯃꯕꯨ ꯄꯥꯝꯕꯤꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯄꯤꯛꯂꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯑꯌꯥꯡꯂꯩꯃꯕꯨ ꯑꯏꯪꯕꯤꯅ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯌꯥꯡꯂꯩꯃ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯌꯥꯡꯂꯩꯃꯅ ꯍꯔꯥꯎꯖꯕ ꯎꯔꯒ ꯑꯏꯪꯕꯤꯁꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯞꯅ ꯅꯪꯒꯤ ꯃꯃꯜ ꯄꯤꯕ ꯑꯩ ꯑꯃꯨꯛ ꯂꯥꯛꯈꯤꯒꯦꯀꯣ ꯏꯕꯣꯇꯣꯟ꯫ ꯅꯪꯒꯤ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥꯁꯤꯕꯨ ꯃꯆꯥ ꯏꯕꯦꯝꯃꯅ ꯊꯋꯥꯏ ꯇꯥꯅ ꯍꯔꯥꯎꯅ ꯁꯥꯟꯅꯔꯤꯌꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯇꯝꯐꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯏꯪꯕꯤ? ꯀꯅꯥꯒꯤ ꯃꯃꯜ ꯍꯥꯏꯕ? ꯑꯁꯨꯝꯅ ꯅꯣꯛꯃꯤ ꯍꯪꯂꯛꯏ꯫ ꯑꯏꯪꯕꯤꯁꯨ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯇꯝꯐꯥ ꯅꯣꯛꯃꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯇꯞꯅ ꯃꯔꯨ ꯂꯨꯛꯅ ꯑꯏꯪꯕꯤꯅ ꯁꯅꯥ ꯏꯕꯦꯝꯃ, ꯑꯩꯅ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥ ꯑꯁꯤꯕꯨ ꯁꯦꯝꯂꯛꯄ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯏꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯝꯐꯥ ꯑꯗꯨꯃꯛ ꯈꯪꯈ꯭ꯔꯦ꯫ ꯑꯏꯪꯕꯤꯒꯤ ꯋꯥꯈꯜꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯔ ꯈꯣꯏꯗꯥꯖꯕꯒꯨꯝꯕ ꯑꯃ ꯎꯔꯛꯂꯗꯨꯅ ꯇꯞꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯄꯨꯔꯛꯎꯀꯣ꯫ ꯑꯩꯒꯤ ꯏꯆꯥ ꯑꯌꯥꯡꯂꯩꯃꯕꯨ ꯄꯦꯜꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯅꯨꯄా ꯑꯗꯨꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜ ꯑꯃ ꯑꯩꯅ ꯄꯤꯒꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥꯗꯨ ꯅꯣꯛꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯏꯪꯕꯤꯁꯨ ꯏꯀꯥꯏꯅ ꯆꯠꯈ꯭ꯔꯤꯕ ꯇꯝꯐꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯔꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯗꯅ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯑꯃꯛꯄ ꯌꯥꯎꯗ ꯊꯣꯛꯂꯤꯕ ꯅꯣꯡꯗꯣꯜ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯃꯤꯠꯇ ꯎꯔꯛꯏ ꯑꯏꯪꯕꯤꯒꯤ ꯇꯉꯧꯔꯕꯤ ꯅꯤꯡꯊꯤꯖꯔꯕꯤ ꯈꯖꯥꯏ ꯑꯗꯨꯗ ꯏꯀꯥꯏꯅ ꯉꯥꯡꯂꯞ ꯇꯧꯔꯛꯇꯨꯅ ꯍꯦꯟꯅ ꯐꯖꯕꯒꯤ ꯃꯒꯨꯜ ꯍꯥꯞꯈꯤꯕ ꯑꯗꯣ ꯏꯕꯣꯇꯣꯟ ꯃꯇꯣꯝꯇ ꯅꯣꯛꯂꯗꯨꯅ ꯑꯩꯒꯤ ꯃꯃꯜ ꯄꯤꯕ ꯂꯥꯛꯄꯗꯣ ꯑꯩꯁꯨ ꯋꯥꯅ ꯉꯥꯏꯖꯔꯝꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯑꯉꯥꯎꯕꯒꯨꯝ ꯅꯣꯛꯊꯣꯔꯛꯏ꯫ ꯂꯥꯏꯔꯦꯟꯖꯥꯎꯗꯤ ꯏꯕꯣꯇꯣꯟꯅ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯄꯪꯅꯣꯛꯇ ꯅꯣꯛꯄꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯇꯨꯅ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ? ꯁꯦ ꯑꯝꯇ ꯋꯥꯈꯜ ꯇꯥꯔꯛꯎꯁꯦ, ꯅꯪ ꯀꯩꯗꯧꯔꯒꯦꯕ? ꯑꯁꯨꯝꯅ ꯍꯥꯊꯨ ꯍꯪꯂꯛꯏ꯫ ꯏꯕꯣꯇꯣꯟꯁꯨ ꯇꯞꯅ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯤꯗꯤ ꯅꯨꯡꯁꯤꯕꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯑꯣꯏꯕꯕꯨ ꯑꯗꯨꯝ ꯇꯧꯅꯕ꯭ꯔꯣ? ꯑꯩꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯣꯛꯅꯔꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯏꯪꯕꯤꯁꯨ ꯁꯣꯝꯗ ꯇꯨꯝꯊꯕ ꯌꯥꯗꯅ ꯑꯃꯛꯄ ꯌꯥꯎꯗꯅ ꯊꯣꯛꯂꯤꯕ ꯅꯣꯡꯗꯣꯜ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯟꯖꯩ꯫ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯄꯒ ꯅꯪꯒꯤ ꯃꯃꯜ ꯑꯣꯏꯅ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯗꯝ ꯑꯃ ꯇꯝꯕ ꯂꯥꯛꯂꯒꯦꯀꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯖꯔꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯏꯕꯣꯇꯣꯟꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯐꯖꯅ ꯁꯦꯠ ꯆꯥꯗꯨꯅ ꯑꯏꯪꯕꯤꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯑꯏꯪꯕꯤ ꯉꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯁꯥꯗ ꯃꯀꯤ ꯁꯦꯝꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ꯫ ꯇꯝꯐꯥ ꯑꯃꯗꯤ ꯌꯥꯏꯐꯍꯦꯟꯕꯗꯤ ꯉꯔꯥꯡꯅ ꯈꯪꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯖꯔꯤ ꯑꯏꯪꯕꯤꯒꯤ ꯃꯇꯧ ꯀꯌꯥꯗꯣ꯫ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯤ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯏꯪꯕꯤꯒꯤ ꯃꯇꯧ ꯑꯁꯤ ꯏꯉꯛꯉꯛꯅ ꯌꯦꯡꯅꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯆꯤꯕꯣꯟ ꯋꯥꯔꯤꯁꯨ ꯁꯥꯟꯅꯖꯔꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥ ꯑꯃꯗꯤ ꯌꯥꯏꯐꯍꯦꯟꯕꯗꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ
ꯑꯏꯪꯕꯤꯒꯤ ꯃꯇꯧ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯝꯐꯥꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯌꯥꯏꯐꯍꯦꯟꯕꯁꯨ ꯇꯞꯅ "ꯇꯝꯐꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯕ?" ꯇꯝꯐꯥꯁꯨ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯇꯨꯅ "ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯋꯥꯕꯤꯔꯛꯂꯕ ꯑꯃꯗꯤ ꯏꯆꯥꯕꯨ ꯃꯕꯨꯛ ꯊꯣꯛꯀꯨꯝ ꯁꯦꯟꯅꯖꯔꯝꯕꯗꯣ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯤꯡꯖꯕ ꯊꯨꯡꯍꯜꯂꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ." ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯐꯍꯦꯟꯕꯁꯨ ꯇꯞꯅ "ꯐꯔꯦꯁꯦ, ꯃꯥꯒꯤꯁꯨ ꯃꯁꯥꯒꯤ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ." ꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯑꯌꯤꯡꯕꯤꯁꯨ ꯍꯔꯥꯎꯅ ꯁꯅꯥ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯏꯕꯣꯇꯣꯟꯁꯨ ꯉꯁꯤꯗꯤ ꯄꯣꯠ ꯌꯣꯜꯂꯤꯕꯒꯗꯣ ꯃꯄꯨꯛꯅꯤꯡ ꯆꯪꯂꯝꯗꯦ꯫ ꯑꯌꯤꯡꯕꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯗ ꯃꯉꯛꯀꯗꯣ ꯃꯔꯤꯟ ꯆꯠꯀꯗꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯎꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯕ ꯂꯥꯏꯔꯦꯟꯖꯥꯎꯗꯤ ꯏꯕꯣꯇꯣꯟꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯄꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯊꯤꯟꯊꯗꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯏꯕꯣꯇꯣꯟꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯏꯕꯣꯇꯣꯟꯁꯨ ꯍꯔꯥꯎꯅ ꯑꯌꯤꯡꯕꯤ ꯂꯥꯛꯄ ꯎꯔꯗꯨꯅ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯇꯞꯅ "ꯅꯤꯡꯊꯦꯝꯅꯨꯕꯤ ꯏꯕꯦꯝꯃ, ꯅꯅꯥꯏꯒꯤ ꯃꯃꯜ ꯄꯤꯕ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ? ꯃꯆꯥ ꯏꯕꯦꯝꯃ ꯃꯍꯥꯛꯅ ꯅꯅꯥꯏ ꯂꯥꯏꯔꯕ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥꯗꯨ ꯎꯕꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ? ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯣ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯌꯨ." "ꯅꯪꯒꯤ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯃꯥꯒꯤ ꯅꯤꯡꯉꯥꯏ ꯇꯣꯛꯈꯤꯗꯨꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯃꯇꯥ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥ ꯑꯗꯨꯒ ꯉꯁꯤꯁꯨ ꯅꯣꯛꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯅ ꯃꯆꯥ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯊꯃꯣꯏ ꯄꯦꯜꯍꯟꯕꯤꯈꯤꯕꯒꯤꯗꯃꯛꯇ ꯁꯅꯥ ꯏꯕꯦꯝꯃ ꯃꯍꯥꯛꯅ ꯁꯣꯝꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯛꯎ, ꯃꯇꯤꯛ ꯆꯥꯕ ꯁꯣꯝꯒꯤ ꯃꯅꯥ ꯑꯃ ꯄꯤꯖꯒꯦ ꯍꯥꯏꯅ ꯆꯤꯡꯒꯣꯏꯕꯤꯔꯛꯏꯗꯣ." ꯏꯕꯣꯇꯣꯟꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯝꯂꯛꯇ ꯆꯥꯎꯖꯔꯛꯄ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯑꯃꯗꯤ ꯑꯁꯪꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯀꯌꯥꯒ ꯃꯔꯨꯞ ꯑꯣꯏꯖꯔꯛꯄ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯄꯟꯊꯧꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯕ ꯏꯕꯣꯇꯣꯟ ꯉꯁꯤꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯖꯕ ꯑꯗꯨ ꯎꯖꯕ ꯐꯪꯖꯔꯅꯤ ꯈꯟꯕꯗ ꯃꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯗ ꯌꯦꯡꯂꯗꯨꯅ "ꯑꯗꯨꯗꯤ ꯈꯣꯡꯗꯣꯏꯅꯕ ꯇꯧꯕꯤꯔꯁꯤꯗꯣ, ꯅꯤꯡꯊꯦꯝꯅꯨꯕꯤ ꯏꯕꯦꯝꯃ." ꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯒ ꯂꯣꯏꯅꯅ ꯏꯕꯣꯇꯣꯟ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯒ ꯂꯣꯏꯅꯅ ꯏꯕꯣꯇꯣꯟꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯖꯔꯝꯃꯤ꯫ "ꯅꯤꯡꯊꯦꯝꯅꯨꯕꯤ ꯏꯕꯦꯝꯃ, ꯃꯆꯥ ꯏꯕꯦꯝꯃ ꯃꯍꯥꯛꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕ ꯑꯗꯨꯅ ꯁꯅꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯊꯪ ꯈꯟꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯅꯅꯥꯏ ꯂꯥꯏꯔꯕꯕꯨ ꯄꯦꯟꯕꯤꯕꯅꯤ꯫ ꯉꯁꯤ ꯂꯥꯏꯔꯕ ꯏꯕꯣꯇꯣꯜ ꯑꯩꯅ ꯂꯩꯕꯥꯛꯁꯤꯒꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯣ ꯎꯕ ꯐꯪꯖꯒꯗꯧꯔꯤꯕ ꯑꯁꯤ ꯅꯤꯡꯊꯦꯝꯅꯨꯕꯤ ꯏꯕꯦꯝꯃꯅ ꯅꯅꯥꯏꯕꯨ ꯊꯧꯖꯥꯜꯕꯤꯕꯒꯤꯅꯤ." "ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯕꯣꯇꯣꯟ, ꯅꯪꯒꯤ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥ ꯑꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯑꯌꯥꯡꯂꯩꯃꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯅꯤꯡꯉꯥꯏꯗꯣ ꯀꯥꯎꯈꯤꯗꯨꯅ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯆꯕꯅꯤ꯫ ꯑꯗꯨꯒ ꯏꯕꯣꯇꯣꯟ, ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ, ꯑꯩꯒꯤ ꯃꯤꯡ ꯑꯌꯤꯡꯕꯤ ꯀꯧꯏ꯫ ꯑꯗꯨꯅ ꯅꯪꯅ ꯅꯤꯡꯊꯦꯝꯅꯨꯕꯤ ꯏꯕꯦꯝꯃ ꯀꯧꯒꯗꯕꯒꯤ ꯁꯔꯨꯛ ꯑꯌꯤꯡꯕꯤ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯕꯅ ꯍꯦꯟꯅ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕꯒꯨꯝ ꯐꯥꯎꯏ꯫ ꯑꯌꯤꯡꯕꯤ ꯑꯗꯨꯝ ꯀꯧꯕꯤꯌꯣ." ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯗꯨꯅ ꯑꯌꯤꯡꯕꯤꯅ ꯏꯕꯣꯇꯣꯟꯕꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯎꯔꯦ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯁꯨ ꯑꯌꯤꯡꯕꯤꯒ ꯆꯪꯃꯤꯟꯅꯔꯛꯂꯤꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯏꯕꯣꯇꯣꯟꯒꯤ ꯁꯕꯥꯜ ꯑꯗꯣ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ꯫ ꯏꯕꯣꯇꯣꯟꯁꯨ ꯎꯔꯦ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯑꯣꯏꯊꯪꯕ ꯐꯩꯒꯜꯗ ꯇꯣꯡꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥꯕꯨ ꯈꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯤꯕ ꯑꯌꯥꯡꯂꯩꯃꯁꯨ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯌꯦꯠ ꯊꯪꯕ ꯂꯣꯝꯒꯤ ꯐꯝꯕꯥꯜ ꯑꯃꯗ ꯉꯥꯟꯊꯣꯏꯔꯤꯕ ꯃꯊꯪ ꯈꯟꯕ ꯏꯕꯨꯡꯉꯣ ꯌꯥꯏꯐꯍꯦꯟꯕ ꯑꯃꯗꯤ ꯌꯥꯏꯐꯍꯦꯟꯕꯒꯤ ꯍꯦꯛ ꯑꯣꯏ ꯊꯪꯕꯗ ꯐꯝꯂꯤꯕ ꯁꯅꯥꯏꯕꯦꯝꯃ ꯇꯝꯐꯥꯕꯨꯁꯨ ꯎꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯣꯏꯔꯝꯗꯨꯅ ꯇꯞꯅ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯗ ꯁꯅꯥ ꯏꯕꯦꯝꯃꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥ ꯁꯥꯔꯛꯄ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯣ ꯄꯨꯖꯔꯛꯂꯦ." ꯏꯕꯣꯇꯣꯟꯁꯨ ꯃꯔꯨ ꯂꯨꯛꯅ ꯈꯣꯏꯔꯝꯖꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯊꯃꯣꯏ ꯄꯦꯜꯍꯟꯕꯒꯤꯗꯃꯛ ꯅꯨꯄꯥ, ꯅꯪꯕꯨ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯍꯥꯏꯌꯨ ꯅꯨꯄꯥ, ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ? ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ?" ꯏꯕꯣꯇꯣꯟꯁꯨ ꯇꯞꯅ ꯃꯔꯨ ꯂꯨꯛꯅ ꯈꯣꯏꯔꯝꯖꯗꯨꯅ "ꯏꯅꯤꯡꯊꯧ, ꯅꯅꯥꯏꯒꯤ ꯃꯤꯡ ꯏꯕꯣꯇꯣꯟ ꯍꯥꯏꯅ ꯀꯧꯖꯩ꯫ ꯅꯅꯥꯏꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯆꯤꯗꯥꯏꯗ ꯂꯩꯕ ꯑꯋꯥꯡ ꯈꯨꯟꯖꯥꯎ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯅꯥ ꯀꯩꯊꯦꯜꯗ ꯂꯂꯣꯟꯕ ꯂꯥꯛꯆꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯃꯧ ꯏꯕꯦꯝꯃ ꯇꯝꯐꯥꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ "ꯏꯃꯧꯅ ꯄꯥꯝꯂꯤꯕ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯖꯔꯣ꯫
ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯃꯊꯨꯝ ꯅꯤꯡꯊꯧ ꯑꯩꯅꯁꯨ ꯄꯤꯒꯅꯤꯀꯣ꯫ ꯇꯝꯐꯥꯁꯨ ꯇꯞꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯏꯕꯣꯇꯣꯟꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯝꯐꯥꯅ "ꯏꯕꯣꯇꯣꯟ, ꯅꯪꯒꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜ ꯑꯃꯗꯤ ꯑꯩꯅ ꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯈꯨꯗꯣꯜ ꯑꯁꯤ ꯄꯤꯗ꯭ꯔꯤꯉꯩ ꯅꯪ ꯀꯅꯥꯅꯣ, ꯅꯪꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯃꯗꯤ ꯅꯪ ꯅꯁꯥꯒꯤ ꯃꯔꯝꯗ ꯁꯨꯒꯥꯏꯅ ꯇꯥꯛꯎ"꯫ "ꯐꯒꯅꯤ ꯁꯅꯥꯏꯕꯦꯝꯃ, ꯅꯅꯥꯏꯒꯤ ꯃꯔꯝꯗ ꯃꯔꯤꯛ ꯆꯨꯝꯅ ꯁꯨꯒꯥꯏꯅ ꯇꯥꯛꯆꯒꯦ꯫ ꯅꯅꯥꯏ ꯂꯥꯏꯔꯕ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯅꯥꯏꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩꯗ ꯅꯅꯥꯏ ꯑꯩꯒꯤ ꯄꯣꯛꯄꯤꯕ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯁꯨ ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯝꯖꯥ ꯑꯣꯏꯅ ꯏꯗꯣꯝ ꯑꯩꯒꯤ ꯈꯥꯡꯄꯣꯛꯁꯪꯗ ꯂꯦꯜꯂꯛꯄꯅꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩꯕꯨ ꯁꯦꯟꯅꯕꯤꯔꯛꯄ ꯑꯩꯒꯤ ꯃꯔꯨꯞ ꯂꯥꯏꯔꯦꯟꯖꯥꯎ ꯀꯧꯕ ꯑꯃ ꯂꯩꯖꯩ꯫ ꯃꯥꯕꯨ ꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯈꯨꯔꯥ ꯊꯥꯡꯂꯦꯡꯕ ꯑꯃꯗꯤ ꯏꯗꯣꯝꯆꯥ ꯏꯉꯥꯂꯩꯅ ꯑꯩꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯂꯣꯏꯅꯕꯤꯔꯛꯏ, ꯁꯦꯟꯅꯕꯤꯔꯛꯏ꯫ ꯅꯅꯥꯏꯅ ꯁꯅꯥ ꯀꯩꯊꯦꯜꯁꯤꯗ ꯂꯂꯣꯟꯕ ꯂꯥꯛꯆꯔꯤꯕ ꯑꯁꯤꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯂꯥꯏꯔꯦꯟꯖꯥꯎꯒ ꯂꯣꯏꯅꯅ ꯂꯥꯛꯆꯕꯅꯤ꯫ ꯈꯨꯔꯥ, ꯏꯗꯣꯝꯆꯥ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯅꯅꯥꯏꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄ ꯉꯝꯂꯣꯏꯗꯧꯕꯅꯤ꯫ ꯑꯌꯤꯡꯕꯤꯗꯤ ꯍꯥꯟꯅꯗꯒꯤ ꯏꯕꯣꯇꯣꯟꯕꯨ ꯃꯥꯅ ꯂꯣꯟꯅ ꯅꯨꯡꯁꯤꯖꯗꯨꯅ ꯂꯥꯛꯄꯅ ꯃꯥꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯄꯣꯛꯄꯤꯕ ꯄꯂꯦꯝ ꯄꯟꯊꯧꯅꯁꯨ ꯃꯥꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯏꯕꯣꯇꯣꯟꯕꯨ ꯅꯨꯡꯁꯤꯔꯛꯇꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯏꯕꯣꯇꯣꯟꯕꯨ ꯌꯦꯡꯖꯔꯤ꯫ ꯇꯝꯐꯥ ꯌꯥꯏꯐꯩꯍꯦꯟꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯁꯨ ꯑꯌꯤꯡꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ꯫ ꯇꯝꯐꯥꯁꯨ ꯇꯞꯅ "ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯣꯇꯣꯟ, ꯅꯪ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜ ꯑꯁꯤ ꯅꯁꯥꯅ ꯌꯥꯅ ꯂꯧꯒꯗ꯭ꯔꯥ?" ꯏꯕꯣꯇꯣꯟꯁꯨ ꯏꯉꯛꯉꯛꯅ ꯇꯝꯐꯥꯗ ꯌꯦꯡꯂꯛꯏ, ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ꯫ ꯑꯌꯤꯡꯕꯤꯁꯨ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯕꯅꯣ ꯈꯟꯗꯨꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯇꯝꯐꯥꯗ ꯌꯦꯡꯖꯔꯤ꯫ ꯑꯃꯨꯛ ꯍꯟꯅ ꯇꯝꯐꯥꯅ "ꯍꯥꯏꯌꯨꯅꯦ ꯏꯕꯣꯇꯣꯟ, ꯅꯪ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯈꯨꯗꯣꯜ ꯑꯁꯤ ꯅꯁꯥꯅ ꯌꯥꯅ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯌꯨ." ꯏꯕꯣꯇꯣꯟꯁꯨ ꯑꯃꯨꯛ ꯋꯥꯈꯜ ꯋꯥꯅ ꯑꯌꯤꯡꯕꯤꯗ ꯌꯦꯡꯂꯝꯂꯒ "ꯅꯅꯥꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯅꯥꯏꯗ ꯄꯤꯕꯤꯒꯗꯧꯔꯤꯕ ꯈꯨꯗꯣꯜ ꯑꯗꯣ ꯅꯅꯥꯏꯅ ꯁꯣꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯖꯒꯅꯤ." "ꯑꯗꯨꯗꯤ ꯑꯩꯒꯤ ꯈꯨꯗꯣꯜ ꯑꯁꯤ ꯇꯥꯔꯣ꯫ ꯅꯪꯒꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯆꯥꯟꯕꯤ ꯑꯌꯤꯡꯕꯤꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯑꯩꯅ ꯄꯤꯕꯤꯔꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ꯫ ꯏꯕꯣꯇꯣꯟ, ꯃꯁꯤꯕꯨ ꯅꯪꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯅꯦ?" ꯏꯕꯣꯇꯣꯟ ꯍꯔꯥꯎꯕꯅ ꯃꯁꯥ ꯑꯗꯨ ꯊꯨꯝꯍꯠꯈ꯭ꯔꯦ ꯇꯞꯅ꯫ "ꯁꯅꯥꯏꯕꯦꯝꯃꯅ ꯇꯥꯛꯄꯤꯔꯤꯕ ꯑꯗꯣ ꯅꯅꯥꯏ ꯂꯥꯏꯔꯕ ꯑꯩꯒꯤꯗꯤ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯂꯥꯏꯔꯕ ꯑꯩꯒꯤ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯖꯕꯒꯨꯝꯕꯅꯤ꯫ ꯁꯅꯥꯏꯕꯦꯝꯃꯒꯤ ꯑꯅꯤꯡꯕ ꯑꯗꯣ ꯅꯅꯥꯏꯒꯤꯁꯨ ꯑꯄꯥꯝꯕꯅꯤ." ꯇꯝꯐꯥ ꯑꯌꯤꯡꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯑꯗꯨꯒ "ꯑꯩꯒꯤ ꯑꯆꯥꯟꯕꯤ ꯑꯌꯤꯡꯕꯤ, ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯍꯥꯏꯌꯨ꯫ ꯅꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯅ ꯇꯧꯕꯁꯨ ꯑꯩ ꯇꯧꯔꯣꯏ." ꯑꯌꯤꯡꯕꯤꯁꯨ ꯍꯔꯥꯎꯕꯒ ꯏꯀꯥꯏꯕꯒ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯇꯪꯍꯧꯔꯕꯤ ꯈꯖꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯃꯔꯨ ꯂꯨꯛꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯁꯅꯥꯏꯕꯦꯝꯃꯒꯤ ꯁꯅꯥ ꯌꯥꯊꯪ ꯑꯗꯣ ꯅꯅꯥꯏ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯀꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯇꯝꯐꯥ, ꯌꯥꯏꯐꯩꯍꯦꯟꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯁꯨ ꯌꯥꯎꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯌꯥꯡꯂꯩꯃꯁꯨ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯃꯄꯨꯅ ꯑꯗꯨꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯃꯊꯣꯡ ꯃꯔꯝꯗꯤ ꯏꯈꯪ ꯈꯪꯗꯅ ꯃꯥꯁꯨ ꯅꯣꯛꯄ ꯑꯗꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ "ꯑꯩꯒꯤ ꯏꯃꯧꯒꯨꯝꯂꯕꯤ ꯑꯌꯤꯡꯕꯤꯒ ꯏꯕꯣꯇꯣꯟꯒ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯄꯒ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯨꯍꯣꯡꯂꯒꯅꯤ꯫ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯌꯦꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯂꯨ." ꯏꯕꯣꯇꯣꯟꯗ ꯑꯃꯨꯛ ꯌꯦꯡꯂꯗꯨꯅ ꯄꯨꯟꯁꯤꯕ ꯅꯤꯡꯊꯧꯅ "ꯏꯕꯣꯇꯣꯟ, ꯅꯪ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯖꯤꯛꯁꯤꯗꯒꯤ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯅꯅꯤꯡꯇꯝꯅ ꯂꯩꯖꯔꯣ꯫ ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯨꯞ ꯑꯃꯗꯤ ꯅꯪꯒꯤ ꯅꯈꯨꯔꯥ ꯅꯗꯣꯝꯆꯥ ꯑꯗꯨꯁꯨ ꯍꯌꯦꯡ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯎꯅꯕ ꯂꯧꯔꯨꯆꯣꯀꯣ." ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯩꯕꯥꯛ ꯑꯗꯣ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯏꯕꯣꯇꯣꯟ ꯂꯨꯍꯣꯡꯕꯒꯤ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯥꯎꯕ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯉꯁꯤ ꯑꯌꯤꯡꯕꯤ ꯅꯤꯡꯊꯦꯝ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯇꯅ ꯃꯁꯥ ꯑꯗꯨ ꯌꯣꯝꯈ꯭ꯔꯦ꯫ ꯂꯥꯏꯔꯕ ꯏꯕꯣꯇꯣꯟꯁꯨ ꯉꯁꯤꯗꯤ ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯂꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯑꯌꯤꯡꯕꯤꯕꯨ ꯃꯥꯒꯤ ꯃꯃꯣꯝꯒꯨꯝꯅ ꯆꯥꯎꯅ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯗꯨꯅ
Masa ibema iyang ꯂꯩꯃꯕꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯍꯦꯟꯕꯒꯤ ꯃꯐꯝꯗ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯗꯨ ꯁꯤꯟꯅꯗꯨꯅ ꯌꯥꯏꯐꯍꯦꯟꯕꯅ ꯌꯥꯏꯕꯤꯀꯣꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯕꯅ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯐꯪꯂꯛꯇꯕ ꯏꯕꯣꯇꯣꯟꯁꯨ ꯉꯁꯤꯗꯤ ꯑꯏꯪꯕꯤꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯐꯪꯖꯔꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫